Sida lay rabo ko kitchen si kitchen ni kitchen ji hek thangna bada agi bedroom lay re bedroom da chang si hose. Hello everyone, मैं अपना मेरे चैनल दा तराम नौचरी मैं अपना मको में चाहता हूँ कि बर्थडे दा विश पिरक पसिंगु थैंक यू सो मच हन्गा जितना आइना थागे चरी बको याम साथीना नुंगाई मैं आम स्पाइना कमेंट करता हूँ पिरक पसे अदंग से की वीडियो से मैं आमना ममांग से आमना रिक्वेस्ट तो जरक वीडियो ने अच्छी नंगी रूम टूर येंगनिंगे बेडरूम की टूर तो वीडियो ओना अदंग नसीदी आइना फाइनली खरा के न खोना थमजरबिना रूम टूर तो तवजरके येंगनजरके बको यामना कुपना बुदी नते दुम सस लाउना उलक्के नसी खरा आइना मसक फजाले बको दुदुगे आइना उतनिंग बने अदो येंगमिनर Sida lay rabo ko kitchen si kitchen ni kitchen ji hek thangna bada agi bedroom lay re ado bedroom da chang si hose. Ready 1 2 3. Wow, excited na ga thagali phone. Sida lay re duga macha to ga mo paga TV ka ni yenge aduga akoy handak mathak se silin mathak se sat hare bako aduna yeng bada su room je phada bhai jare Sida lay re sina agi favorite area ni agi makeup to bom ado sigi bagi godres se mamangi picture ai thanam ge ko Sida lay re aduga ai poche ngai si makeup ki machagi kai ka poche na tani adu khoi machagi photo om joina siga tham bi re ba ko aduga myam se senga wow Sida na ai lay re mumpa khidang na ngau baduga nang na saka do thip na lor ha ba mai tene sibo na chanu pi na chahi ani pha ba se nang ina thamo de kai fauri ha nang na chanu pi na chahi ani pha ba se nang kai wakhan khali ok pura ti ni sini pare pet se ina jam sati na pam na leiza bani myam lupa kya taram gani comment tar o Sigi fox su aina sikagi laga lobani machu se phajadra napana ja kai chani haro ai sembi rakya koi sandagi kashum chadri bu ko ngasigi aina vlog se dum start to hogat awani kaim cha da ngai napana ja kai chani haro chakani abo to megi jar kamai mapana ku chate ba adu myam agi room tour se sini bu ko yam satina li ai tare agi room tour se sida layam lai jare to agi layama Then share by Gilama, Simina Jing with a codin the lap of Mina, original hungry book, original that I do. I must have I must have put to one. I was like in charge of the nine sister, my pizza. What's that? What's that? Nangi broke take, hold on, because I was at the music. That's on. Few moments later. Nung lingered bro. Ya macha tu ah kai no se a kai no mama nu a kai tha dei no se a kai tha dei ba nang ra ba ching se ba ching nang chai ja ta na ai ngom mo nang ching dei me no nang ching dei me nang kya kha le Nang na puro na tracha pa nga snacks pijo na. Ay kong dito nang na pijo. Calm down, calm down. Ay lo ko na may kanong break. Siyang. Ado miyam si Agaro Grand Wet Vacuum Cleaner ni. Hadi amot pa kay kasing dog na bagay na low bani bago ama chat na thada je mata chaya no sing mission je pula object sing do ken to ni makhu le tro na makhu bang ro kai dau ra ge adu kai lei ba akoi ina khun bai mung ola roi dro punchi se tum pitat patat poi na tum lei dro ba no si se khut na khot pe ya roi ba asi sina jung ai tor ke jung jam na lai ko myam se siga to swiss met pham yaw re aduga siga na mai phatta ba je lo thong ni ngai ni ado loina magi features ngi se am da nungai ba ha tar ko si se si ma chagi tai se ayeng halak ke ko
야, 또. 그냥 무슨 클린도 입어. 요 파트 방에 이제 시가 lại 좀. 아. 시행이네 무슨아. ꯑꯗꯨꯝ ꯌꯥꯝ ꯑꯒꯥꯔꯣꯒꯤ ꯒ꯭ꯔꯦꯟ ꯚꯦꯠꯀꯨꯝ ꯀ꯭ꯂꯤꯅꯔꯁꯦ ꯐꯃꯨꯡꯗ ꯆꯥꯕ ꯊꯛꯄ ꯇꯧꯕ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯂꯩꯕꯁꯤꯡꯒꯤꯗꯤ ꯌꯥꯝꯅ ꯀꯥꯟꯅꯗꯣꯏꯅꯦ ꯃꯥꯒꯤ ꯐꯤꯆꯔꯁꯉꯩꯗꯣ ꯀꯩꯀꯩꯗ ꯀꯥꯟꯅꯩꯗꯣ ꯈꯇꯪ ꯇꯥꯛꯆꯔꯝꯒꯦ ꯕ꯭ꯂꯥꯡꯀꯦꯠ ꯃꯦꯇ꯭ꯔꯦꯁ ꯀꯥꯔꯄꯦꯠ ꯁꯣꯐꯥ ꯄꯨꯝꯅꯃꯛꯇꯁꯨ ꯀ꯭ꯂꯤꯟ ꯇꯧꯕ ꯌꯥꯏꯌꯦ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯚꯥꯏꯕ꯭ꯔꯦꯠ ꯑꯣꯞꯁꯟ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯒ ꯁ꯭ꯋꯤꯆ ꯑꯣꯟ ꯑꯣꯐ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯃꯅ ꯐꯤꯜꯇꯔꯒꯤ ꯁ꯭ꯋꯤꯆꯅꯦꯕꯀꯣ ꯁꯤꯒꯤ ꯁ꯭ꯋꯤꯆꯁꯤꯅ ꯄꯥꯏꯅꯕꯒꯤ ꯍꯦꯟꯗꯜꯁꯤꯁꯨ ꯌꯥꯝꯅ ꯀꯝꯐꯣꯔꯠ ꯑꯣꯏꯌꯦ ꯐꯤꯜꯇꯔꯒꯤ ꯁ꯭ꯋꯤꯆꯁꯦ ꯁꯨꯃꯥꯏꯅ ꯅꯝꯃꯒ ꯌꯥꯝꯅ ꯂꯥꯏꯅ ꯂꯧꯊꯣꯛꯄ ꯌꯥꯏ ꯑꯩꯈꯣꯏ ꯑꯃꯣꯠꯄꯁꯤꯡꯗꯣ ꯁꯤ ꯃꯅꯨꯡꯗ ꯌꯥꯎꯕꯗꯣ ꯑꯩꯈꯣꯏꯅ ꯀ꯭ꯂꯤꯟ ꯇꯧꯊꯣꯛꯇꯣꯏꯅꯤ ꯁꯤꯒ ꯂꯣꯛ ꯑꯣꯞꯁꯟ ꯎꯠꯇꯤꯁꯦ ꯁꯤꯒ ꯁꯨꯃꯥꯏꯅ ꯃꯥꯏꯀꯩꯗꯨꯒ ꯂꯩꯕꯤꯔꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯔꯠꯅꯦꯁꯦ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯒ ꯕ꯭ꯔꯁꯅ ꯑꯗꯨꯝ ꯁꯠ ꯇꯧꯔꯒ ꯁꯦꯡꯗꯣꯛꯄ ꯌꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒ ꯃꯥꯏ ꯋꯦꯌꯔꯁꯤꯁꯨ ꯌꯥꯝ ꯁꯥꯡꯉꯦ 5 ꯃꯤꯇꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯖꯒꯥ ꯄꯨꯝꯅꯃꯛꯇ ꯌꯧꯅ ꯀ꯭ꯂꯤꯟ ꯇꯧꯊꯣꯛꯄ ꯉꯝꯒꯅꯤ ꯑꯗꯨ ꯃꯌꯥꯝꯁꯤꯗ UV ꯏꯟꯗꯤꯀꯦꯇꯔꯁꯨ ꯌꯥꯎꯋꯦ ꯑꯁꯤꯅ 99.9% ꯕꯦꯛꯇꯦꯔꯤꯌꯥ ꯀꯤꯜ ꯇꯧꯏꯅꯤ ꯁꯤꯗ ꯂꯥꯏꯠ ꯉꯥꯜꯂꯛꯀꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯠꯅ ꯎꯕ ꯐꯪꯗꯕꯁꯤꯡꯗꯣ ꯃꯥꯅ ꯔꯤꯃꯨꯚ ꯇꯧꯊꯣꯛꯄ ꯉꯝꯃꯦ ꯑꯗꯨꯒ ꯁꯤꯗ ꯌꯥꯎꯔꯤꯕ ꯔꯣꯜꯁꯤꯅ ꯑꯩꯈꯣꯏꯅ ꯏꯟꯕ ꯃꯇꯝꯗ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯆꯠꯅꯕꯒꯤ ꯁꯤꯗ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯐꯝ ꯌꯥꯎꯋꯦ ꯚꯥꯏꯕ꯭ꯔꯦꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯅ ꯀꯟꯊꯣꯛꯑꯒ ꯎꯐꯨꯟ ꯄꯥꯏꯈꯠꯂꯒ ꯆꯨꯞꯁꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯅ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯒ ꯆꯨꯞꯁꯟꯗꯣꯏꯅꯤ ꯁꯤꯗ ꯂꯩꯔꯦ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯅꯤꯡꯉꯥꯏ ꯁ꯭ꯋꯤꯆꯁꯤꯅ ꯑꯗꯨ ꯁꯤꯒꯤ ꯃꯐꯝꯁꯤꯅ ꯆꯨꯞꯁꯟꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟꯁꯦ ꯌꯥꯝꯅ ꯁꯥꯒꯠꯂ ꯃꯇꯨꯡꯗ ꯑꯣꯚꯔꯍꯤꯠ ꯑꯣꯏꯔꯛꯑꯒ ꯃꯁꯥ ꯃꯊꯟꯇꯁꯨ ꯑꯣꯐ ꯑꯣꯏꯅꯤ ꯁꯦꯐꯇꯤꯒꯤ ꯃꯃꯥꯡꯗ ꯉꯥꯜꯂꯤꯕ ꯂꯥꯏꯠꯁꯦ UV ꯏꯟꯗꯤꯀꯦꯇꯔꯅꯤꯕꯀꯣ ꯑꯩꯈꯣꯏꯅ ꯉꯥꯜꯂꯤ ꯉꯥꯟꯗꯦ ꯑꯣꯟ ꯑꯣꯏꯗꯦꯗꯣ ꯈꯪꯕ ꯉꯝꯅꯕꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯎꯟꯁꯦ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏ ꯌꯥꯝꯅ ꯍꯧꯕꯤꯗꯣ ꯑꯣꯏꯗꯦꯕꯀꯣ ꯑꯩꯈꯣꯏ ꯗꯤꯁꯇꯔꯕ ꯑꯣꯏꯕꯗꯣ ꯑꯣꯏꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯄꯤꯂꯣ ꯀꯣꯕꯔꯗꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯦꯗꯅꯀꯣ ꯑꯃꯣꯠ ꯑꯄꯣꯠꯄꯁꯦ ꯑꯁꯤꯒꯁꯨ ꯀ꯭ꯂꯤꯟ ꯇꯧꯕ ꯌꯥꯔꯦ ꯃꯦꯇ꯭ꯔꯦꯁꯇ ꯇꯧꯕ ꯌꯥꯔꯦ ꯀꯥꯔꯄꯦꯠꯇ ꯇꯧꯕ ꯌꯥꯔꯦ ꯑꯩꯗꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯆꯠꯂꯒ ꯂꯣꯏꯅ ꯇꯧꯔꯦꯕꯀꯣ ꯍꯧꯖꯤꯛ ꯀꯌꯥꯝ ꯁꯥꯊꯤꯅ ꯀ꯭ꯂꯤꯟ ꯑꯣꯏꯅꯣ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯂꯧꯊꯣꯛ ꯂꯧꯁꯤꯟꯁꯨ ꯁꯤ ꯃꯥꯏ ꯑꯃꯣꯠꯄꯁꯦ ꯁꯤꯁꯦ ꯁꯦꯡꯗꯣꯛꯄꯤꯔꯒ ꯂꯣꯏꯔꯦꯀꯣ ꯁꯤꯁꯤꯗꯤ ꯏꯁꯤꯡꯅ ꯇꯨꯝꯗꯣꯛꯑꯣꯏ ꯕ꯭ꯔꯁꯅ ꯇꯧꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯁꯤꯡꯁꯦ ꯌꯦꯡꯉꯨ ꯊꯣꯛꯂꯛꯏꯕ ꯑꯃꯣꯠꯄ ꯃꯌꯥꯝꯁꯦ ꯃꯤꯠꯅꯗꯤ ꯎꯕ ꯐꯪꯕ ꯄꯣꯠ ꯅꯠꯇꯦꯕꯀꯣ ꯃꯆꯥ ꯃꯌꯥꯝ ꯂꯩꯔꯝꯃꯤꯕ ꯅꯞꯁꯟ ꯀꯥꯟꯅꯕ꯭ꯔꯥ ꯍꯥꯏꯌꯨ ꯄꯣꯠꯁꯦ ꯀꯥꯟꯅꯕ꯭ꯔꯥ ꯍꯥꯏꯌꯨ ꯀꯥꯟꯅꯕ ꯀꯩꯅꯣ ꯅꯪ ꯁꯨꯕ ꯉꯝꯕ꯭ꯔꯣ ꯀꯩꯅꯣ ꯑꯁꯤꯒꯤ ꯃꯦꯆꯤꯟꯁꯤꯅ ꯀꯌꯥ ꯃꯇꯤꯛ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯄꯤꯔꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯉꯥꯡ ꯕꯦꯗꯁꯤꯠ ꯑꯩ ꯃꯣꯠꯄꯗ ꯖꯔ ꯂꯥꯎ ꯆꯤꯡꯉ ꯂꯣꯏꯔꯦ ꯑꯩ ꯍꯥꯏꯒꯦ ꯑꯁꯤꯁꯤꯡꯁꯦ ꯅꯪꯅꯁꯨ ꯇꯧꯕ ꯇꯥꯔꯦ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯤꯁꯤꯡꯒꯤꯅꯤ ꯈꯪꯕ ꯁꯤ ꯅꯃꯥꯏ ꯑꯃ ꯂꯪꯁꯤꯜꯂꯛꯀꯅꯤ ꯆꯥꯃꯣꯜꯂꯤꯁꯦ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯤꯁꯤꯡ ꯆꯥꯃꯣꯜꯂꯤꯁꯦ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯏꯃꯣꯠ ꯃꯣꯠꯄ ꯃꯤꯁꯤꯡꯒꯤꯅꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯑꯣꯡ ꯆꯥꯗꯦꯕ ꯁꯤꯁꯦ ꯅꯪ ꯈꯤꯇꯪ ꯀꯥꯟꯗ ꯄꯣꯏꯟ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯂꯦꯜꯂꯦ ꯍꯥꯏꯕ ꯂꯥꯏꯔꯕ ꯁꯥꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯨꯝ ꯁꯥꯎꯔꯗꯅ ꯀꯩ ꯋꯥꯅꯣ ꯉꯥꯡꯉꯤꯗꯣ ꯍꯧꯖꯤꯛ ꯈꯔ ꯃꯁꯤ ꯄꯨꯗꯅ ꯃꯁꯤ ꯃꯃꯥꯏ ꯃꯤꯒ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤꯅꯦ ꯄꯣꯠ ꯂꯩꯔꯒ ꯑꯣꯏꯕ꯭ꯔꯣꯅ ꯑꯩꯅ ꯇꯥꯟꯕ ꯄꯩꯁꯥꯅꯤ ꯑꯩ ꯈꯔ ꯁꯤꯖꯤꯟꯅꯔꯣꯏꯗ꯭ꯔꯣ ꯑꯩꯒꯤ ꯃꯊꯧ ꯇꯥꯕꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯩ ꯂꯩꯔꯣꯏꯗ꯭ꯔꯣ ꯑꯩ ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔꯣ ꯑꯃꯇ ꯅꯠꯇ꯭ꯔꯣ ꯇꯥꯏꯝ ꯑꯃꯇ ꯆꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯋꯥꯗꯅꯕꯒꯤ ꯑꯩꯅ ꯄꯩꯁꯥ ꯇꯥꯜꯂꯤ ꯑꯩꯅ ꯊꯕꯛ ꯇꯧꯔꯤ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯄꯥꯝꯖꯕ ꯄꯣꯠ ꯆꯩꯗꯣ ꯂꯩꯕ ꯇꯥꯕ ꯀꯣ ꯆꯨꯝꯃꯤꯀꯣ ꯃꯌꯥꯝ ꯃꯥꯅꯗꯤ ꯂꯩ ꯉꯝꯗ꯭ꯔꯕꯅꯤꯅ ꯂꯨꯄꯥ ꯀꯌꯥ ꯀꯨꯝꯕꯁꯦ ꯑꯩꯒꯤ ꯀꯃꯥꯏꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯀꯃꯥꯏꯅ ꯑꯩꯒꯤ ꯄꯩꯁꯥꯅ ꯂꯩꯔꯤꯕ ꯁꯣꯛꯅꯨꯅ ꯍꯌꯦꯡ ꯑꯩꯅ ꯆꯥꯅ ꯊꯥꯗꯔꯤ ꯅꯈꯣꯏꯅ ꯁꯦꯡꯉꯨ ꯑꯩꯒꯤꯗꯤ ꯁꯤ ꯃꯦꯆꯤꯟꯁꯤꯅ ꯁꯦꯡꯗꯣꯏꯅꯤ ꯃꯣꯏ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯡꯉꯦꯕ ꯑꯩꯅ ꯑꯗꯨꯝ ꯄꯩꯁꯥ ꯈꯔ ꯊꯣꯛꯆꯔꯕꯅꯤꯅ ꯑꯩꯅ ꯄꯥꯝꯖꯕ ꯄꯣꯠꯆꯩꯁꯦ ꯑꯩ ꯍꯧꯖꯤꯛ ꯂꯩꯕ ꯍꯧꯗ꯭ꯔꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯑꯗꯨꯝ ꯊꯕꯛꯇꯁꯨ ꯃꯇꯦꯡ ꯑꯣꯏꯖꯔꯦ ꯈꯨꯠꯅ ꯑꯗꯨꯝ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄꯗꯣ ꯑꯁꯤꯒꯤꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯌꯦꯀꯣ ꯇꯨꯡꯗ ꯑꯩ ꯊꯕꯛ ꯌꯥꯝ ꯁꯨꯗꯅꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅꯕꯒꯤ ꯀꯥꯏꯅ ꯍꯧꯖꯤꯛꯀꯣ ꯁꯤꯒꯤ ꯄ꯭ꯔꯣꯗꯛꯁꯦ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯆꯠꯂꯒ ꯑꯗꯨꯝ ꯆꯦꯛꯑꯥꯎꯠ ꯇꯧꯁꯟꯕ ꯌꯥꯅꯤ ꯑꯩꯁꯦ ꯊꯕꯛ ꯁꯨꯗ꯭ꯔꯦꯅ ꯃꯥꯅ ꯁꯨꯛ ꯁꯥꯊꯤꯅ ꯆꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦꯕꯀꯣ ꯃꯆꯥ ꯆꯥꯎ ꯄꯤꯖꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯣꯃꯣ ꯂꯧꯔꯤ ꯌꯨꯝꯗ ꯆꯠꯂꯒ ꯑꯣꯏꯅ ꯆꯥꯔꯅꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯆꯠꯄꯩ ꯕ꯭ꯂꯣꯛꯁꯤꯗꯤ ꯌꯥꯝꯅ ꯅꯝꯗ꯭ꯔꯦ ꯌꯨꯝꯗ ꯆꯠꯂꯒ ꯍꯣꯔꯦꯟ ꯎꯠꯂꯛꯑꯒꯦꯕꯀꯣ ꯍꯩꯔꯛꯑꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯣꯃꯣ ꯆꯥꯗꯣꯔꯦ ꯃꯣꯃꯣꯒ ꯑꯗꯩ ꯁꯤꯁꯤꯒ ꯆꯥꯊꯔꯛꯑꯒꯦ ꯍꯥꯎꯗꯣꯔꯦ ꯑꯩ ꯍꯥꯟꯅ ꯆꯥꯏꯒꯦ ꯏꯆꯥ ꯊꯣꯛꯑ ꯃꯃꯥ ꯍꯥꯟꯅ ꯆꯥꯏ ꯅꯪ ꯀꯣꯟꯅ ꯆꯥꯎ ꯉꯥꯛꯇꯪ ꯆꯥꯎꯀꯣ ꯑꯩ ꯍꯥꯏꯗꯣꯛꯇꯣꯏꯅꯤ ꯃꯥ ꯄꯨꯁꯇꯥꯁꯨ ꯆꯥꯔꯤꯕ